Anishuba Irabot Trophy Day and Night 5A Side Open Football Tournament ngasi Manipur Legislative Assembly gi Speaker Thokchom Sertabitana Hongnabi matung ina hodokre Lamyan Bahizam Irabot Ningsing Loop LHINL na sinduna Imphal East District ki Khongman Mangjil da leiba Oriental Club ki ground da chathagadaba tournament asi hodopagi thoramda Manipur Legislative Assembly gi Speaker su oiriba Yai School AC gi MLA Thokchom Sertabita Taruk Shuba IRB gi Commandant Dr. Sarangtem Ibomcha amadi Lamyanba Hizam Irabot Ningsing Loop ki President Thangzam Subhas Chandrana Mathang Shitna Chief Guest of Honor amadi President oina sarukyake Thoram maduga mari leinana Speaker Thokchom Sertabitana hai Sanaba haibasida fattaba machak amata yaude Sanabana hakchang fana leibata natana Wakil pukning su sing na lehen mangami Afaba kunai ama semgatpada shana khotnabana achoba thaudang lawribani Ngasi mafam asida achoba sanabung ama leiramba asi ubada nungaiba fawi Lampak asi masak thokpa sanabung ama oihennaba hotnashi Fataba thabakta hidanabagi mahutta Afaba thabakta hidanaduna aikhoigi kunai asi chawkhatnaba hotnasi haina mahakna makha taki Punna tim taraga manga na saruk yadana pangthokliba tournament asigi ngasi match singda BFCA Bamolekaiga Thongju FCA amadi VFCB Bamolekaiga Oriental Club B ga lamba taunaki Manipur se ngasi deina matam kharagi mamangda sana roi singi horupam sana roi ka photopa akhui lamdam sina in Bharat ki manun chalaga chu Bharat ki sana roi sing photopada sports power house ni mayana singthana ram madu ngasi si project si kitang sondhara pung tawe khoi khudi maksya ningan naru mo man mo ei masi tawu si akhoi he na thawai opselaga mamang ni da leba min chetu amu hanna puruna bo hanna minasi maduda akhoi na su angam bajaga da pangjege alu sanaroi sin su mai angam masati hona bil kanda ngasari akhoi hanna chawphung ni jenu madu sports power house ni sanaroi sin ya hobo ni ga na khoi kanjera ba adu puna mo amu kehantare halak halasi nai apun tawjege amaga yamna nusinana afaba thabak panding banaba afaba thabak ta development na chawkhatpada akhoi hidana ba akhoi muknaba darkar muknaba haibati khanase na bantaba lamjen ta na ba aduga aduna tadana akhoi shanti da kaiba amaga nusinaba watpa amana mo mase bagi wakhaje thaduga afaba thabak ta mai onhansi haibji mai simasu apun tawjege